Heart ki laina cardiac arrhythmia gi oiba tonganba laying gi dama cardiac arrhythmia clinic ama Rims Road ta leiba Sky Hospital da ngasidagi hangdokre. Ngasi clinic hangdokpagi thoram aduga mari leinana Sky Hospital Conference Hall da pangthokiba paugi mifam amada Sky Hospital gi Managing Director Dr. 𝐂𝐀𝐑𝐃𝐈𝐀𝐂 na hai sor honba wabagi laina ase yamna maru oiba laina amani laina asi nai haiba patient singna khangdaba yai masi maru oina chahi pandagi naha oiriba miyoi singda ayamba nagali laina asigi layeng asi athuba matamda yengba ngamde matam kuina sangna tha ama ani changna yengi masi imung manunggi da hana paripuri dagi naba horakiba laina oibana macha masuda launa laina amasu oi asigumba laina asi manipurda layengba ngamdabana mapan state singda layengba chatnei mapan state kaya da layengba chatpa matamda thengnariba khudung chadaba kaya asigi yengduna asigumba clinic asi hangdokpa mathau tarakpana clinic asi hangdokpani layeng asida khudung chanaba yengduna mapan asida khulai matik chana thamle Miyamnasu hairiba laina asi layeng naba hotnabada matamda hena khudong charagani haiba wafam su fongdokhi Besana por Sky Hotel modi wakhandu nungai nai Sky Hospital hairga di hingani hospital yawrga di hingani na pujara pane abda lambe na sidogre aduga sima sadu poraga di apoi koju hingalan muding amdi aduna thuna yaringi se speed every second counts every minute counts sine koi yaw pujara de koi heta karkan chapla chapya chelo sine koi da khongup tong so khongup shoes bawda koi na close shoe tong slipper mate video yaro haidana koi si accurate diagnosis bibi khangauraga khangagadi aduga appropriate treatment bibi horagadi this kind of death due to cardiac arrhythmias are preventable is EPS and RFA haibani Manipur da leire aduga apanda challaga apanda chatbisi awaba amne ko physical mental physically tanatana ka awaba ma mentally kana na bu yengdoino kamanu tawdoino kada dibu chatoina haibisi ma awaba leire financially su double the cost oidoini Nakalamaromda laina asi nabadagi mapan state ta laying luraba matung Sky Hospital da laying badagi faraba miyoi mapan da chatuna fagani khanduna cell tingna chatluraba su fabangam khide madugi matung Imphal da halaktuna Sky Hospital da makhatana laying chatharaba matung ngasidi laina asigi awaba leirambado kokle haina su fongdokhe Yumanji mi namada 195 na chong Waba sani tarupa kan hasam chokhara ko ngoro ko ito bom bangaba ai cho dum nei banina minit musam ko song kala pade yam ka haina wa kala pa nei mutung da ni hospital satya da dum sat si ki si 2015 gumba adai de gi dum theng na hore andagi sumi yang pade gi da sara ga nang yego lai time gi da sara corona ha de gi da sa sana adu bota dum horo ko de gi tangai phadna doctor me ange advice de gi de treatment ni sai wi mai ma pan chalo pan si sim area ha tali po le da ko gi sentu yum hai rom sle ni na ai de tu so hai chap man na ju chandigarh da doctor hospital du gi dum discuss of jar ge bo chandigarh chalaga mai na 2017 gi January 2019 lai chalaga ali yeng